ꯖꯣꯒꯔꯥꯇꯣꯔꯗ ꯖꯤꯔꯤ ꯖꯣꯒꯔꯥꯇꯣꯔ ꯕꯦꯒ꯭ꯔꯥ ꯖꯣꯒꯔꯥꯇꯣꯔꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯄꯤꯕ ꯑꯉꯥꯡ ꯑꯍꯨꯝꯒ ꯑꯍꯟ ꯅꯨꯄꯤ ꯑꯍꯨꯝꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯀꯤ ꯐꯠꯇꯁꯤꯡꯅ ꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯈꯤꯕ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯒꯤ ꯄꯣꯁ ꯃꯦꯗꯝ ꯂꯣꯏꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯒ ꯃꯣꯏ ꯏꯁꯀꯣꯔꯠ ꯀꯥꯡꯕꯨ ꯇꯧꯅ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯂꯩ ꯈꯤꯇꯪ ꯀꯠꯆꯒꯦ ꯙꯨꯞ ꯃꯇꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯄꯩꯁꯥ ꯈꯤꯇꯪꯒ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ 1,750ꯗꯤ ꯁꯨꯔꯦ ꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯥꯏꯔꯨꯕ ꯅꯠꯇꯦ ꯃꯁꯦ ꯄꯨꯟꯕ ꯑꯣꯏꯅ ꯃꯌꯥꯝꯁꯤꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯛꯄꯗꯨꯅ 1,750 ꯁꯨꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯠꯆꯒꯦꯅ ꯑꯩꯈꯣꯏ ꯁꯤꯕꯥ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯂꯥꯔꯕꯣ ꯂꯥꯜꯂꯦ ꯑꯁꯤꯕꯁꯤꯡꯗꯣ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗꯤ ꯈꯔꯇꯪ ꯀꯠꯆꯒꯦ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯃꯣꯏꯒꯤꯗꯃꯛꯇ ꯂꯩ ꯀꯠꯆꯔꯛꯀꯦ 이생은 망아 들어가고 비로 마야 카툰만 당해서는 하백이다 미싱 나리 때도 ꯃꯌꯥꯝ ꯆꯠꯍꯧꯔꯦ ꯆꯠꯂꯤ ꯁꯣꯝꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯎꯔꯨꯝꯁꯦ ꯃꯣꯏꯅꯤ ꯊꯨꯝ ꯊꯨꯝꯒꯔꯦ ꯇꯧꯅꯤ ꯅꯨꯡꯁꯥꯔ ꯀꯩꯅꯣ ꯂꯦꯞꯄꯂꯣ ꯂꯦꯞꯄꯁꯤ ꯁꯣꯝ ꯁꯥꯏꯗ ꯂꯩꯔꯒꯗꯤ ꯃꯤ ꯒꯥꯔꯤ ꯂꯥꯛꯏꯗꯣ ꯈꯥꯡꯉꯣꯏ ꯂꯩꯒꯗꯤ ꯍꯥꯏꯖꯒꯗ꯭ꯔꯣ ꯌꯥꯔꯣꯏꯕ ꯊꯣꯡꯁꯤꯡꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯊꯣꯡꯁꯤꯡꯁꯦ ꯊꯥꯏꯅ ꯂꯥꯎꯕ ꯑꯝꯇ ꯇꯥꯔꯣ ꯆꯦ ꯈꯔ ꯂꯧꯔ ꯑꯩꯁꯦ ꯄꯥꯏꯔ ꯂꯥꯛꯏꯅꯤ ꯂꯧ ꯑꯩꯅ ꯁꯥꯏꯅ ꯂꯩꯗꯣ ꯂꯧꯔꯣ ꯑꯩ ꯈꯔꯗ ꯊꯅꯝꯃꯨ ꯂꯧꯔꯣ ꯑꯩ ꯊꯅꯝꯗ ꯊꯣꯛꯀꯅꯤ ꯀꯥꯟꯅꯩꯗꯣ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯅꯪꯉꯣꯏꯌꯦꯕ ꯁꯤ ꯃꯌꯥꯝ ꯀꯔꯕꯥꯔꯅ ꯁꯦꯝꯕ ꯃꯌꯥꯝ ꯆꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯁꯦꯡꯕ 아시가 비교는 비가다 미네 낭문제네 ꯃꯣꯏꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯄꯨꯖꯔꯒ ꯃꯌꯥꯝ ꯆꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯒꯥꯔꯤ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯟꯕ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯔꯣꯏꯕꯅꯤ ꯃꯌꯥꯝ ꯎꯕꯗ ꯊꯃꯣꯏꯁꯦ ꯍꯥꯏꯕꯗꯤ ꯀꯞꯅꯤꯡꯕ ꯑꯃ ꯄꯣꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯒꯤ ꯑꯁꯤꯕꯗꯣ ꯑꯗꯨ ꯄꯩꯁꯥ ꯌꯥꯎꯈꯤꯕꯅꯤ 1,000 ꯁꯨꯃꯥꯏꯅ ꯂꯩꯕ ꯀꯅꯥ ꯃꯇꯨ ꯂꯩꯕ ꯈꯪꯗꯦ ꯑꯗꯨꯅ ꯉꯥꯏ ꯂꯩ ꯑꯁꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯡꯗꯩ ꯁꯤꯡꯁꯤꯅꯦꯕ ꯍꯧꯖꯤꯛ ꯒꯥꯔꯤ ꯂꯩꯗꯣ ꯄꯨꯂꯤꯁꯇ ꯊꯛꯀꯤ ꯍꯥꯏꯔꯛꯀꯦ ꯁꯤ ꯃꯌꯥꯝꯁꯤꯅꯦꯕ ꯑꯗꯨꯒ ꯄꯤꯅꯕ ꯉꯥꯏꯔꯤ ꯑꯩꯅ ꯄꯥꯏ ꯅꯪ ꯑꯃꯨꯛ ꯊꯥꯡꯕ ꯄꯣꯠꯇꯣ ꯇꯥꯟꯅꯅ ꯆꯦꯜꯂꯛꯄꯗ ꯑꯩꯅ ꯇꯥꯟꯅꯔꯝꯃ ꯄꯤꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯇꯥꯟꯅꯅ ꯂꯥꯛꯑꯦ